Manipur Top 20 News na tungan-tungan ba reliable source hindi ko tsarga. Mata-matang di oiba maru iba ipaw sing tatukang kahanjay. Ngasi Megi tarik taret Thursday limit ki ipaw singi update bijari. Tatok sa sin yahan na ba na duna mapung fana tangdulay taba hanjin hanba tangay fade Chief Minister Khemchand. Manipur ki pibam machi ireng leng dabasu NIA gi DG na Governor unakre Chief Minister nasu Governor ga wari sanakre. Molang khadalo tuna thamli bi Nuragi napada chilamba nachom nung sikanagi kudolno ang lambi wai bilasini laikidre uki gi tungan balup mangagi thaupuba singi mathakta commission da wakat kre ngasi kamjongda tangkhul amasung uki gi mifam pangthokna peace puraknaba wari sanaga dawri hariba peace purakpasida kanada ponggadawri bano makhatan yengba tari UG mari fare lupa lakh taret lomgi recover tawre hari rimsta thadak tawraga thabak changlamba nan local ama police na fare custody da thamkhre Trong Lobby, Tomtil Oinamgi, Mangani, Lehulgi Thorum, Pangtokre. Pau, Sandong Pizari, Ahan Bada, Mamang Tata, Manipur Chief Minister Weriba, Wai Khemchand, Maite Singa, Ching the Tat Tabahabasi, Makoi Masagi, Ibagini, Hai Pondokiba, Adubu, Nasidi, Miamgi Chief Minister Weriba, Wai Khemchand, Gyan Tarkokum. Sa Toksasin, Yahana Bahona Dunama Kung Fan, Tangdu Lake Bahanjin Hanba, Tangai for the Haina, Pondorkli. May 2023 dagi hogduna thorkiba hana sunabagi thokiba thodok kya da security force na mioi kya rescue tobagi thongtang chawna lauki amasung ngasi maksu section thorang kya makoina letna lokali haina Chief Minister Wai Khemchand na phongdokre wapam asingasi palace compound laiba Manipur State Film Development Society MSFDS ki palace auditorium da Manipur lengang na sinduna pangthokiba investiture ceremony for the governors Unit Citation 2026 ki Thoromda Mayay Tang Balaw na Pongdoki bani Chief Minister Makata na hai Manipur da tapna ing tapa hanjilak pada Security Force nga ajaw thongdang lawbasu miyam pudim ang nasu amaga magawari sana dun amadi sa thok sa sinyahan na bahona dun na mapung fana tangdulay tawa hanjinan na bahona minabagi tangay fadaba lay haki Taro masida Governor Ajay Kumar Balana atoy bamitunglen oerega Deputy Chief Minister Losi Deco Home Minister Govindas Konthawjam amasung RN Culture Minister Oirambam local na kanaba mitung lensing oina saruk yaki haidi amaromda Manipur gi phibam machi ireng leng dabasu NIA gi DG na Governor unakre Chief Minister nasu Governor gawari sanakre May 2023 dagi horkiba Manipur gi kalu masal gi tamthirba lagi baro sin purak na bagi pandamda February 12 2025 dagi tamlakiba President rule gi lengak nasu tabak asi mai pangtupangam khidrab matung hokiba February 2026 da President rule lokthok laga anoba state lenga kama lingkhalaki bidagi makatana lagi thorom sing thortuna state asigi law and order gi phibam hagen pham yona soksi lakhi bidagi pagaltuna machi lenghanba ngamdrabasu National Investigation Agency NIA gi Director General na luchingba agency asigi official sing na governor ko nakre NIA gi official sing asina governor ko unaduna wai sanakra matungda Chief Minister Wai Khemchand su logboban da chatna governor wai sanakre hari Imphal gi logboban dagi official oiba zero sing thortrabasu Pauk si asina pangba source singi matung ina ayupung tararom tarpada NIA Director General Rakesh Agarwal na lusingba agency asigi team amana lok baban dalakna governor unaki DG na lusingba investigation agency asigi official singi manungda nupi ama yauna senior official ani loinaraki makoina lok baban da governor ga haktheng na unaduna wari sanaki badu kari karamba matangda no haibadu di chap chana khangba ngamkide ira masigi matangda official oiba report fangdrabasu February 8 2026 tagi Kerkiba Manipur gi ano balenga asigi ngasi pawgi manungda ching amasung tam animagta thokanindaba thagdok ya toina thoksilakuna pikliba angang ani yauna mamangtha April da mioi taraga matoi laikidaba thagdok singi matang state lenga ki maikei tagi NIA da kusinatuna investigation tahongani haibu wapum sing phongdokiba mari lenaramgani haina thajunari NIA gi Director General luchingba official ahumna governor ga unatuna wari sarakibagi photo na singbadi log boban gi social media platform da upload taroki panba yabadi mamangtha gi Taruk amasung tarik kilona ba ahingi nongyay matungda rong robi awang likay da bom kapsilakna hamung da mamaga tuminari ba chahi manga amasung tha manga kaktangari ba nupa macha amasung mahaki machanapi ama bom machina panduna laikida ba amasung anga anigi mama busu bom machina pandagi laikana kiba hagdu asigi case Moirang Police Station na register taguna lakhala basu lenga ki market gi agency asida kusinare haina phongdokhrabani lenga na thagdu asigi case agency asida sinakre haikhrabasu matungda mamangtha 2025 fawda agency asigi official singa forensic expert singa loina latuna bom pokai kiba ronglawi awang lekadi imung amasung agdo asiga naknana post leiba CRPF ki personnel singna section dabadagi thokibani hairetuna horokiba koi shaunarba miyamda nongmaina kapada sokiba singi manungdagi micham ahum laikidaba p Gelmol gi CRPF post asu agency asigi official singna forensic expert singa loina
investigation chathakhraba laikhrabani amaramda ngasi ayuk agency asigi DG na lusingba senior official homna governor ga unaduna wari sanar matung asi nungtil pung mari rom tarpada Chief Minister Y Khemchana logbon latuna governor AK Balaga unakre lusingba anina pungkhai amarom chupna wari sanaki Chief Minister na governor ga unabada mahaki deputy chief minister amasung minister ani loner kide yum asida lainga ki maiki digi makok thong official singsu yaukide marap asina Chief Minister ga governor ga gimarta kari karba piram da wari sanaki bano haibadudi official oina khangba ngamdri ayukta NIA gi DG na lusingba official sing governor da pawdum lamba wafum sing matangda oigani haina thajanari molang kha dalotna thambibi nura ina pata chilam ba nachom nungsi kanai khudono hanglambi wai bilasini laikidre manipur gi miam khakta natana ataba miyoi singi thamoibu sumatunata lairagadaba isei sing khudol tamambi mayamna wai bilasini haire khangnaba yensembam bilasini ngarang nungthil pung mari ga makhairom tarpada sega lambi takhilambam laikai leiba masagi mem laikidre masagi jahi marfuga mathoi rom surakpada laikitabi bilasini gi tonga tongan ba sahek singi manungda molang kha dalotna thambibi nura ina pada chilamba nachom nungsi kanai khudolno hainasu hanglam kibini laikidaba wai bilasini oipok oidrom laikaida wai ango amasung yensembam ongbi radigi machanupi oina taibungda khongdar kibini ma ki laikidraba mapuroibagi mamingna Washangbam Koimukawi laikidraba mahaki apokpa wai angausu mahakna hinglingaida manipurgi nat sankritangi masak naiba artist oiramki hari ngasi kamjongda tangkul amasung kuki singi mifam pangthokna pes puraknaba wari sanagadawi jaliba chahi sigi February 9 thangje numit ki numitang pung 9 ga makhairom tarpada yu thakjilaga tangkul amasung kuki prup anigi lanai mioi kharagi marakta thokiba khana chainabagi thodokna ahuba oiraga hojik phawda urkhul amasung kamjom district laiba prup anigi khul singda onsinaduna nongmai kapsin ba misam sing asi ana yohan ba madi yum kaina singba mai thabagi thogok sing lep tan satharpadagi tangkul amasung kuki prup pilu singba singi mihut singna saruk yaba mifum ama pangtukna kamjom district ta mahok sagi ing tapa hanjilaknaba amasung takot tharangi thabok sing pakhetnabagi matangda khanagadawi video si pawdum da so kilang kibawa sung apigani channel si nung sibidina share amadi subscribe to bibi damo hanyo itan thar pa kung amadi makatalamyan di si bata yung ojiri